ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯅꯤ ꯁꯥꯌꯣꯝ ꯂꯩꯕꯥꯛ ꯀꯧꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯀꯌꯥꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯁꯥꯌꯣꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯨꯝꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯅꯤꯡꯊꯧꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯔꯤꯕ ꯀꯣꯏꯔꯦꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯊꯕꯥꯛꯇ ꯇꯦꯟꯖꯩ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯀꯣꯏꯔꯦꯜꯒꯤꯅ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯆꯥꯅꯨꯄꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯧꯅ ꯃꯄꯥꯒꯨꯝꯅ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯅꯕ ꯑꯃꯗꯤ ꯑꯔꯣꯠꯄ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯗ ꯆꯞ ꯆꯥꯅ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯊꯥꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯂꯩ ꯑꯧꯔꯥꯏꯐꯝ ꯃꯐꯝꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯩꯅ ꯀꯩꯗꯧꯔꯕ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯪꯂꯛꯑꯁꯨ ꯇꯝꯕꯤꯅ ꯑꯗꯨꯝ ꯈꯨꯝꯃꯨ꯫ ꯑꯩ ꯅꯣꯏꯒꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯕꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯑꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃ ꯂꯥꯛꯂꯦꯅ ꯈꯜꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯕꯨ ꯑꯁꯣꯛꯄꯟ ꯀꯌꯥꯗꯒꯤ ꯅꯪꯅ ꯂꯣꯏꯅ ꯉꯥꯛꯄꯤꯔꯒꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯩ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯖꯥꯎ ꯊꯣꯛꯂꯕꯁꯨ ꯑꯩꯕꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ꯫ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯦꯡꯍꯧꯗꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯩꯍꯧꯅꯕ ꯁꯤꯜꯂꯅꯨ꯫ ꯑꯁ ꯌꯥꯔꯦ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯏꯕꯥꯅꯤꯁꯦ꯫ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯡꯉ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯀꯅꯨꯅ ꯀꯌꯥꯔꯛꯅ ꯍꯥꯏꯈ꯭ꯔꯒꯦ? ꯑꯗꯨꯝ ꯀꯧꯏꯁꯤ ꯀꯩꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯃꯤꯡ ꯑꯣꯏꯅ ꯀꯧꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯁꯥꯎꯅꯤꯡꯒꯅꯤ꯫ ꯀꯩꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯕ? ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯂꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗꯕꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯥꯛꯇꯒ ꯑꯃꯨꯛ ꯂꯥꯛꯆꯔꯣꯏ ꯑꯩ꯫ ꯄꯥꯔꯤꯅ ꯆꯠꯈꯤꯒꯦꯒ ꯇꯧꯏ꯫ ꯅꯒꯨꯟ ꯈꯪꯉꯤꯀꯣ? ꯀꯗꯔ ꯇꯧꯔꯒ ꯈꯨꯠꯂꯥꯏ ꯇꯝꯂꯣꯏꯗꯅꯕ ꯁꯤꯜꯂꯤꯗꯣ꯫ ꯈꯪꯂꯗꯤ ꯀꯩꯗꯧ ꯍꯥꯏꯔꯛꯏꯅꯣ? ꯌꯥꯔꯦ, ꯆꯥꯛ ꯂꯥꯝꯃꯦ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯀꯩꯀꯩꯅꯣ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯕꯒꯤ ꯍꯥꯟꯅ ꯇꯧꯔꯗꯧꯅꯤꯗꯣ꯫ ꯑꯩꯁꯨ ꯂꯥꯡꯕꯨꯗꯤ ꯂꯥꯝꯂꯕꯅꯤ ꯉꯁꯥꯏꯅ꯫ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯇꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ꯫ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯥꯐꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇꯁꯨ ꯆꯥꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗꯅꯦ ꯆꯠꯂꯨꯁꯤ꯫ ꯑꯩ ꯌꯥꯎꯗꯕꯤꯗ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯂꯕꯖꯥꯠꯅꯤꯅꯦ꯫ ꯂꯩꯁꯥꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯂꯨꯝꯕꯨꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯩ ꯈꯪꯉꯝꯅꯤ꯫ ꯑꯁ, ꯀꯗꯥꯏꯗ ꯂꯩꯁꯥꯕꯤꯅꯣ? ꯍꯟꯗꯛ ꯌꯦꯡꯖꯗꯦ ꯑꯩ꯫ ꯍꯟꯗꯛ ꯑꯩꯈꯣই ꯂꯥꯟꯃꯤ ꯈꯔ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯍꯥꯎꯕ ꯆꯥꯐꯝꯗꯣ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯁꯥꯒꯁꯦ ꯃꯐꯩ ꯃꯐꯩ ꯃꯇꯨꯝ ꯃꯇꯨꯝꯅꯤ ꯆꯥꯊꯔꯛꯏꯁꯦ꯫ ꯑꯁ, ꯅꯪꯁꯨ ꯉꯥꯡꯂꯤꯔꯣ? ꯑꯩ ꯆꯠꯂꯤ꯫ ꯉꯥꯏꯈꯣꯅꯦ, ꯆꯠꯃꯤꯟꯅꯁꯤ꯫ ꯃꯐꯝꯁꯨ ꯈꯪꯗꯅ ꯅꯊꯟ ꯆꯠꯂꯤꯗꯨ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯖꯔꯕ ꯐꯤꯔꯣꯜ ꯌꯣꯟꯕ ꯅꯨꯄꯤꯒꯤ ꯃꯁꯝꯗ ꯐꯖꯅꯕ ꯁꯝꯐꯥ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯐꯤꯅ ꯐꯖꯅ ꯇꯨꯕ ꯑꯄꯤꯛꯄ ꯈꯥꯎ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯣꯜꯂꯤ꯫ ꯍꯦꯟꯖꯨꯅ, ꯑꯁ, ꯃꯐꯝꯁꯤꯗꯤ ꯑꯩꯅ ꯑꯝꯇ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯕꯩꯔꯣ? ꯌꯥꯝ ꯐꯖꯩ꯫ ꯃꯤꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯆꯩ ꯀꯌꯥꯁꯨ ꯂꯩꯅꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯅꯤꯅꯦ꯫ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯄꯣꯠꯐꯝꯁꯦ ꯀꯩꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯃꯤꯁꯛꯇꯨꯗ ꯄꯤꯅꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯃꯈꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯃꯤꯗꯣ
ꯑꯗꯨꯗꯁꯨ ꯄꯤꯅꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯝ ꯍꯪꯉꯤꯁꯤꯅ ꯍꯦ ꯂꯩꯁꯥꯕꯤ ꯃꯔꯛꯁꯤꯗ ꯂꯤꯁꯜꯂ ꯆꯪꯈ꯭ꯔꯦꯅꯦ ꯑꯥꯏ ꯍꯦꯟꯖꯨꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯔ ꯏꯟꯊꯣꯛꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯑꯄꯤꯛꯄ ꯈꯥꯎꯁꯤꯡꯗꯨ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯌꯦꯡꯂꯒ ꯂꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯒ ꯑꯁꯦ ꯏꯟꯈꯥꯏꯔꯒ ꯑꯐꯥꯎ ꯁꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯏꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯒꯗꯕ ꯑꯃ ꯀꯣꯛꯂꯩꯗꯒꯩ ꯃꯈ꯭ꯋꯥꯡꯒ ꯃꯦꯜꯂꯒ ꯌꯦꯡꯉ ꯂꯩꯔꯗꯅ ꯍꯦ ꯄꯥꯈꯪ ꯅꯪꯒꯤ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯀꯣꯛ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯄꯣꯠꯐꯝꯁꯤꯒꯤ ꯃꯥꯡꯗ ꯂꯥꯡꯉ ꯂꯩꯗꯨꯗꯤ ꯅꯈꯣꯏꯁꯨ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯂꯥꯡꯗ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯄꯣꯠ ꯈꯟꯒꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯎ ꯏꯇꯥꯁꯤꯡ ꯆꯠꯂꯁꯤ ꯀꯣꯅꯨꯡꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ ꯈꯠꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯍꯦꯟꯖꯨꯗ ꯃꯃꯤꯠꯕꯨ ꯐꯛꯆꯤꯜꯂꯝꯕꯋꯣ ꯃꯃꯤꯠ ꯐꯩꯅꯕꯨ ꯌꯦꯡꯂꯝꯕꯋꯣ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯖꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯐꯛꯆꯤꯜꯂꯤ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯅꯦꯁꯤꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡ ꯂꯩꯔꯦ ꯌꯥꯝ ꯅꯦꯝꯖꯗꯦꯀꯣ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯏꯁꯨ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯃꯐꯝꯁꯤ ꯆꯪꯉꯤꯁꯤꯕꯣ ꯁꯤ ꯂꯩꯔ ꯀꯅꯥ ꯄꯤꯗꯧꯔꯤꯒꯦꯅ ꯅꯪꯒꯤ ꯍꯧꯗꯣꯡ ꯁꯛ ꯍꯥꯎꯇꯕꯤ ꯑꯃ ꯂꯩꯕꯗꯨ ꯄꯤꯔꯨꯗꯣꯏꯔꯣ ꯇꯥꯅꯤꯡꯗꯦ ꯏꯅꯦ ꯁꯤꯒꯤ ꯂꯩ ꯃꯆꯨꯒꯤ ꯈꯥꯎꯁꯦ ꯁꯤꯅ ꯀꯩꯗꯧꯕꯗ ꯄꯤꯅꯒꯦ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯂꯩ ꯃꯆꯨꯒꯤ ꯈꯥꯎꯁꯤꯅꯅꯦ ꯅꯪꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯁꯛꯇ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯔꯨꯞꯇꯁꯨ ꯄꯤꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯄꯤꯔꯗꯤ ꯃꯤꯁꯛꯇꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯃꯤꯁꯛꯇꯨꯅꯅꯦ ꯂꯥꯞꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯥꯎꯁꯤꯕꯨ ꯄꯤꯅꯩꯗꯣ ꯍꯦꯟꯖꯨꯅ ꯑꯄꯤꯛꯄ ꯈꯥꯎꯗꯨ ꯂꯧꯔꯒ ꯃꯗꯨꯒꯤ ꯆꯥꯅꯕ ꯁꯦꯜꯗꯨ ꯄꯤꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯈꯥꯎꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯅꯝ ꯅꯝꯃꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯔꯤ ꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯁꯦ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯑꯩꯒ ꯄꯨꯟꯗ꯭ꯔ ꯃꯇꯝꯗꯁꯨ ꯁꯤꯁꯤ ꯎꯔꯒ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯨ ꯄꯥꯔꯤ ꯅꯣꯛꯂꯒ ꯈꯥꯎꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯖꯔꯕ ꯐꯤ ꯑꯗꯨꯗ ꯊꯦꯠꯆꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯂꯩꯔꯕ ꯄꯣꯠꯁꯛꯁꯦ ꯀꯅꯥꯅꯁꯨ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯔꯥꯞꯄꯗ ꯆꯠꯂꯕꯁꯨ ꯈꯥꯎꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯧꯔꯛꯑꯅꯨ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯣꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯣ ꯏꯕꯥꯅꯤ ꯂꯥꯛꯏꯁꯦ ꯆꯥꯐꯝꯗꯨ ꯌꯧꯗ꯭ꯔꯤꯕꯣ ꯐꯅ ꯁꯥꯡꯗꯤ ꯂꯥꯛꯏꯍꯦ ꯆꯥꯐꯝꯗꯣ ꯊꯣꯡꯗ ꯂꯧꯔꯦ ꯇꯨ ꯑꯥꯗ ꯂꯩꯍꯧꯔꯤꯁꯤꯗꯤ ꯃꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯅꯤ ꯉꯁꯥꯏꯗꯩ ꯅꯪꯅ ꯋꯥꯒ ꯉꯥꯡꯖꯔꯤꯗꯨꯗꯤ ꯃꯐꯝꯁꯦ ꯂꯥꯟꯊꯣꯛꯅꯕ ꯑꯣꯏꯔꯦ ꯌꯥꯏꯅ ꯌꯥꯏꯁꯤꯅꯦ ꯑꯩꯅ ꯌꯥꯔꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗꯗꯤ ꯌꯨ ꯑꯍꯥꯎꯕ ꯊꯥꯏꯅꯒꯤ ꯂꯤꯔꯒ ꯊꯝꯕ ꯀꯌꯥꯁꯨ ꯐꯪꯕꯅꯤ ꯖꯒꯣꯏ ꯁꯥꯕꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯅꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯌꯨ ꯊꯛꯂ ꯉꯧꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯉꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯒ ꯂꯥꯎ ꯆꯪꯉꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯅꯣꯛꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ ꯍꯦꯟꯖꯨꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯝꯃꯤ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏꯁꯨ ꯁꯥꯔꯤ ꯍꯦꯟꯖꯨ ꯅꯣꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄꯅ ꯄꯥꯔꯤꯅ ꯃꯈꯨꯠꯇꯣ ꯍꯥꯏꯔꯛꯏ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯅꯣꯛꯇꯅꯒ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯁꯤꯕꯣ ꯆꯥꯅ ꯄꯤꯔꯝꯃꯤꯒꯁꯦ ꯈꯪꯕ ꯅꯠꯇꯦꯅꯦ ꯁꯤ ꯆꯥꯔꯁꯤ ꯌꯨꯁꯤꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯤꯔꯒ ꯊꯝꯕ ꯌꯨꯅꯤ ꯁꯥꯒꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯨꯁꯤꯗꯤ ꯂꯣꯏ ꯊꯛꯎꯏꯁꯦ ꯏꯕꯥꯅꯤ ꯈꯛꯅ ꯉꯝꯃꯣꯏ ꯍꯣꯔꯦꯟ ꯀꯣꯅꯨꯡꯗ ꯊꯛꯎꯅꯕ ꯄꯨꯈꯤꯁꯤ ꯑꯗꯨ ꯄꯥꯔꯤ ꯑꯁꯤꯗ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯏꯁꯩ ꯁꯛꯂꯝꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯈꯨꯜꯗ ꯆꯠꯈ꯭ꯔꯦꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯍꯨꯠ ꯁꯤꯟꯕꯅꯤ ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯃꯤꯡꯕꯨꯗꯤ ꯂꯤꯟꯊꯣꯏ ꯀꯧꯕꯅꯤ ꯂꯤꯟꯊꯣꯏ ꯌꯥꯝ ꯐꯖꯩ ꯃꯁꯛꯁꯤꯒ ꯌꯥꯝꯅꯁꯨ ꯆꯥꯅꯩ ꯍꯧꯔꯕ ꯊꯛꯇ꯭ꯔꯤꯀꯥꯟꯗ ꯉꯥꯎꯕ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯂꯣꯏꯅ ꯄꯥꯝꯅꯕꯅꯤ ꯃꯥꯕꯨ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯁꯤ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯈꯩ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯄꯥꯔꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤꯀꯣ
ꯑꯁ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯌꯨ ꯁꯦꯔꯒꯦ ꯊꯛꯆꯤꯜꯂꯣ ꯂꯤꯟꯊꯣꯏ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯅꯧꯕ ꯃꯤ ꯑꯃꯒꯤ ꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯅꯤꯡꯊꯧꯅ ꯂꯤꯟꯊꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯕꯨ ꯌꯦꯡꯊꯣꯛꯅꯕ ꯊꯝꯂꯤꯕꯅꯤ ꯂꯤꯟꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨꯗꯤ ꯃꯁꯛ ꯈꯪꯏ ꯅꯤꯡꯊꯧꯅ ꯆꯦ ꯑꯃꯗ ꯑꯌꯦꯛꯄ ꯑꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯁꯨ ꯂꯤꯟꯊꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯍꯦꯟꯖꯨ ꯊꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯕ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯂꯤ ꯄꯥꯔꯤꯗꯤ ꯃꯗꯨ ꯎꯕꯗ ꯀꯌꯥꯒ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯍꯦꯟꯖꯨꯅ ꯍꯥꯎꯔꯦꯍꯦ ꯌꯨꯁꯤꯗꯤ ꯄꯥꯔꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏꯁꯦ ꯐꯥꯔꯒ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯅꯠꯇ꯭ꯔꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨꯃꯤ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯅꯦ ꯐꯨꯕꯗ ꯁꯤꯕ ꯇꯥꯔꯤꯕꯅꯤ ꯑꯦ ꯀꯔꯤꯒꯤ ꯁꯤꯗꯣꯏꯕ ꯑꯩ ꯇꯧꯒꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯑꯕ ꯁꯣꯛꯑꯦꯗꯅ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯄꯥꯔꯤ ꯄꯥꯔꯤꯗꯨ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯅ ꯃꯊꯟꯇ ꯊꯥꯖꯤꯟꯖꯩ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯉꯥꯎꯔꯒ ꯍꯦꯟꯖꯨꯗꯨ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯄꯥꯔꯤꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯄꯨꯊꯣꯛꯈꯤꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯍꯦꯟꯖꯨꯅ ꯅꯝꯗꯅ ꯄꯥꯔꯤꯕꯨ ꯏꯟꯊꯣꯛꯂꯒ ꯂꯥꯎꯔꯛꯏ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯨ ꯈꯪꯖꯤꯜꯍꯧꯔꯣ ꯖꯒꯣꯏ ꯁꯥꯕꯤ ꯂꯤꯟꯊꯣꯏꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯗꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯤꯟꯊꯣꯏꯒꯤ ꯖꯒꯣꯏ ꯁꯥꯇꯦꯛꯁꯦ ꯐꯖꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯉꯥꯛꯇ ꯄꯣꯊꯥꯎꯒꯦ ꯀꯔꯤ ꯍꯥꯏꯕ ꯍꯦ ꯅꯪ ꯉꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯩ ꯑꯣꯏꯅ ꯁꯜꯂ ꯇꯥꯔꯦ ꯍꯦꯟꯖꯨꯗꯨ ꯃꯊꯟꯇ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯇꯨꯁꯤꯟꯖꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯈꯩꯗꯨꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯦ ꯅꯨꯄꯥ ꯑꯉꯥꯎ ꯅꯨꯄꯥꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯂꯥꯎ ꯈꯣꯡꯕ ꯌꯥꯗꯦꯁꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏꯒꯤꯁꯦ ꯍꯥ ꯄꯥꯔꯤꯅ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯃꯥꯗꯤ ꯑꯍꯥꯟꯕ ꯆꯪꯖꯕꯅꯦ ꯃꯌꯥꯝ ꯁꯧꯒꯠꯄꯤꯒꯅꯨ ꯑꯩ ꯄꯨꯊꯣꯛꯆꯈ꯭ꯔꯒꯦ ꯍꯦꯟꯖꯨ ꯂꯥꯎ ꯍꯧꯒꯠꯂꯨꯁꯤ ꯍꯦ ꯑꯩꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯀꯅꯥ ꯊꯤꯡꯉꯝꯗꯣꯏꯅꯣ ꯄꯥꯔꯤ ꯅꯪꯒꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯀꯤꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁ ꯍꯦꯟꯖꯨ ꯅꯪꯁꯤ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯁꯨ ꯃꯐꯝꯁꯤꯗꯗꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯔꯣꯏ ꯈꯟꯕ꯭ꯔꯣ ꯃꯐꯝꯁꯤꯗ ꯌꯥꯔꯣꯏꯕ ꯂꯥꯎ ꯇꯣꯛꯑꯁꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯒ ꯍꯦꯟꯖꯨꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯪ ꯇꯧꯔꯒ ꯆꯪꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯗꯤ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯌꯦꯡꯏ ꯍꯦꯟꯖꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯍꯦꯟꯖꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯍꯦꯟꯖꯨ ꯐꯨꯒꯗꯧꯒꯤ ꯑꯣꯝꯁꯤꯟꯅꯔꯛꯏ ꯈꯔ ꯄꯤꯡꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯖꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯍꯦꯟꯖꯨꯅ ꯄꯥꯔꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯌꯥꯝꯁꯤꯅ ꯐꯨꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯌꯨ ꯉꯥꯎꯕ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯄꯥꯔꯤ ꯍꯦꯟꯖꯨꯗꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯈꯠꯅꯔꯤꯕ ꯃꯌꯥꯝꯕꯨ ꯂꯦꯞꯅꯕ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯈꯠꯅꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯖꯒꯣꯏꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯥꯔꯤ ꯈꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯇꯨꯃꯤꯟꯅ ꯊꯥꯡ ꯁꯠꯇꯨꯅ ꯍꯦꯟꯖꯨ ꯇꯝꯅ ꯊꯤꯟꯖꯤꯜꯂꯛꯏ ꯂꯤꯟꯊꯣꯏꯅ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯖꯒꯣꯏ ꯁꯥꯕꯗ ꯄꯥꯏꯕ ꯐꯖꯔꯕ ꯍꯨꯃꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯇꯝꯅ ꯂꯪꯂꯛꯏ ꯑꯗꯨꯝꯅ ꯍꯨꯃꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯂꯛꯄ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯅꯨꯄꯥ ꯈꯔꯅ ꯍꯦꯟꯖꯨꯕꯨ ꯐꯨꯔꯤ ꯄꯥꯔꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯏꯟꯊꯣꯛꯂꯤ ꯂꯤꯟꯊꯣꯏ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯐꯖꯔꯕ ꯌꯥꯝꯅ ꯁꯣꯟꯕ ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅ ꯂꯩꯇꯦꯡꯗꯨꯅ ꯂꯤꯟꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯍꯦꯟꯖꯨꯅ ꯎꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯍꯦꯟꯖꯨꯗ ꯐꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯃꯈꯣꯡ ꯑꯗꯨꯅ ꯃꯃꯥꯏꯁꯤꯡꯗ ꯀꯥꯎꯊꯣꯔꯛꯏ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯈꯧꯔꯤꯗ ꯄꯥꯏꯔꯒ ꯌꯥꯝ ꯍꯩꯅ ꯏꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯨꯕꯥꯗꯨꯗ ꯊꯥꯔꯒ ꯋꯥꯟꯊꯍꯜꯂꯝꯃꯤ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯁꯥꯡꯂꯕ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯇꯨꯡꯗ ꯊꯥꯗ ꯂꯩꯗꯅ ꯃꯤꯌꯥꯝ ꯑꯗꯨ ꯐꯨꯕꯗ ꯁꯝꯂꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯍꯥꯞꯄꯒꯨꯝ ꯇꯧꯏ
ꯑꯗꯨꯝꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯨꯒꯤ ꯃꯀꯣꯛꯇ ꯌꯨ ꯆꯐꯨꯅ ꯊꯣꯝꯗꯔꯛꯏ꯫ ꯍꯦꯟꯖꯨꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯅꯨꯄꯥꯗꯨ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯒ ꯍꯦꯟꯖꯨꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯤꯌꯥꯝꯅ ꯐꯨꯕ ꯂꯣꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯕꯨ ꯍꯧꯒꯠꯇꯨꯅ ꯄꯨꯔꯣ, ꯃꯐꯝꯁꯤ ꯂꯩꯔꯕꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ꯫ ꯄꯥꯔꯤꯁꯨ ꯂꯤꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯍꯦꯟꯖꯨꯕꯨ ꯍꯧꯒꯠꯇꯨꯅ ꯃꯅꯝꯗ ꯄꯣꯈꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯤꯟꯊꯣꯏꯒ ꯄꯨꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯤꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯆꯪꯁꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯎꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯔꯤꯕ ꯌꯨꯝꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯌꯨꯝ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟꯗ ꯍꯩꯈꯥ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯃꯄꯥꯟ ꯁꯥꯔꯤ꯫ ꯍꯩꯈꯥ ꯃꯄꯥꯟꯅ ꯄꯨꯡꯉꯧ ꯉꯧꯔꯤꯕ ꯃꯅꯥꯛꯇꯨꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯁꯨ ꯁꯥꯠꯂꯤ꯫ ꯍꯦꯟꯖꯨꯕꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯟꯅ ꯁꯛꯈꯪꯅꯕ ꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯤꯕꯗꯤ? ꯃꯥꯅ ꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯦꯟꯖꯨꯅ ꯌꯥꯗꯗꯨꯅ ꯅꯝꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯤꯟꯊꯣꯏꯗꯨ ꯄꯤꯁꯨꯝ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦꯟꯖꯨ, ꯄꯥꯔꯤꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯅ ꯀꯧꯕꯗꯣ ꯌꯥꯝ ꯁꯥꯎꯏ, ꯑꯗꯨꯅ ꯃꯤꯡꯑꯣꯏꯅ ꯀꯧꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯧꯔꯕꯅꯤ꯫ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯝꯕ ꯔꯥꯖꯀꯨꯃꯥꯔꯅꯤꯅꯦ꯫ ꯐꯔꯦ, ꯅꯪ ꯁꯤꯗ ꯃꯥꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯎꯏꯔꯛꯏ꯫ ꯇꯨꯝꯅꯤꯡꯕꯅ ꯍꯦꯜꯂꯛꯄꯅ ꯍꯦꯟꯖꯨꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯂꯒ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯕ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯄꯥꯝꯕꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯕꯨ ꯊꯤꯖꯩ꯫ ꯁꯨꯝ ꯊꯤꯔꯛꯄꯅ ꯄꯥꯝꯕꯤꯗꯨꯁꯨ ꯌꯥꯝ ꯄꯤꯛꯅ ꯍꯧꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯄꯥꯝꯕꯤꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯁꯣꯝꯗ ꯍꯦꯟꯖꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯔꯨꯝꯕ ꯑꯃꯅ ꯅꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯂꯦꯡꯕ ꯉꯝꯗꯦ꯫ ꯑꯌꯣ, ꯑꯁ ꯂꯦꯡꯕ ꯉꯝꯗꯦ꯫ ꯄꯥꯔꯤ, ꯄꯥꯔꯤ, ꯅꯇꯥꯎꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯅꯟꯁꯤꯜꯂꯛꯂꯤꯁꯦ ꯑꯝꯇ ꯂꯧꯊꯣꯛ꯫ ꯄꯥꯔꯤ, ꯍꯦꯟꯖꯨꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕꯗꯨ ꯄꯥꯔꯤꯒꯤ ꯃꯈꯣꯡꯅꯤ꯫ ꯄꯥꯔꯤ ꯍꯦꯟꯖꯨꯗ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯍꯦꯟꯖꯨꯗꯨ ꯉꯁꯥꯏ ꯃꯤꯌꯥꯝꯅ ꯐꯨꯙꯔꯛꯄꯒꯤ ꯃꯁꯥꯗꯨ ꯄꯨꯡꯄꯣꯞ ꯄꯣꯞꯄꯒ ꯄꯥꯔꯤꯅ ꯅꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯏꯟꯊꯣꯛꯏ꯫ ꯄꯥꯔꯤꯁꯨ ꯐꯃꯨꯡꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯏ꯫ ꯀꯅꯥꯅꯣ? ꯍꯦꯟꯖꯨ, ꯅꯪ ꯋꯥꯈꯜ ꯂꯥꯛꯑꯕꯣ? ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯈꯟꯗꯒꯩ ꯑꯩꯉꯣꯟꯗ ꯃꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯇꯨꯝꯕ ꯂꯩꯔꯝꯗꯅ꯫ ꯑꯩꯕꯣ ꯈꯣꯡ ꯊꯥꯡꯒꯠꯂ ꯇꯨꯝꯃꯝꯃꯦꯕ꯫ ꯏꯕꯥꯅꯤ ꯄꯨꯜꯂꯛꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯂꯕ ꯃꯤꯌꯥꯝꯗꯨꯅ ꯇꯣꯠꯂꯒ ꯐꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯁꯨ ꯆꯪꯁꯤꯜꯂꯒ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯣꯡ ꯊꯥꯡꯒꯠꯂ ꯇꯨꯝꯃꯤ ꯀꯥꯏꯅꯒ ꯑꯣꯏꯗꯕ ꯉꯥꯡꯕ꯫ ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯀꯗꯔꯁꯦ꯫ ꯌꯥꯔꯦ, ꯑꯃꯨꯛ ꯀꯥꯞꯁꯤꯟꯅꯗꯅ ꯇꯧꯔꯅꯨ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ, ꯁꯒꯣꯜꯂꯨꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯑꯩꯅ ꯁꯤꯗꯕꯤꯗꯕꯁꯤꯗ ꯁꯨꯝ ꯏꯟꯁꯤꯜꯂꯛꯏ꯫ ꯐꯖꯩ ꯅꯪꯗꯤ, ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯜꯂꯗꯅ꯫ ꯀꯔꯤꯕꯨ ꯄꯥꯔꯤ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯌꯣꯃ! ꯑꯁ, ꯉꯥꯛꯇ ꯐꯤꯡꯕ ꯁꯥꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯈꯣꯡꯁꯤꯗꯒ ꯉꯁꯥꯏ ꯀꯥꯎꯁꯤꯜꯂꯛꯈꯤꯕ꯭ꯔꯣ ꯃꯣꯏꯕꯣ? ꯄꯥꯔꯤ, ꯏꯕꯥꯅꯤ ꯂꯩꯔꯤꯁꯤꯅ ꯀꯅꯥ ꯌꯨꯝꯗꯅꯣ? ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯔꯣ? ꯉꯁꯥꯏ ꯃꯤꯌꯥꯝꯗꯨꯅ ꯑꯩꯕꯨ ꯐꯨꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯤꯟꯊꯣꯏꯗꯣ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯩꯁ! ꯄꯥꯔꯤ, ꯀꯔꯤꯅꯣ ꯈꯪꯕꯨ ꯈꯪꯉꯤ, ꯀꯔꯤ ꯈꯨꯀꯧꯅꯣ? ꯂꯤꯟꯊꯣꯏ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯃꯊꯟꯇ ꯐꯨꯕ ꯆꯪꯉꯛꯄꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯣ꯫ ꯃꯥꯏ ꯇꯨꯡꯗꯒ ꯃꯁꯥ ꯄꯥꯟꯕ ꯎꯍꯧꯕ꯭ꯔꯥ ꯅꯪ? ꯑꯗꯨꯒ ꯃꯤꯌꯥꯝꯗꯣ ꯅꯨꯄꯤ ꯃꯊꯟꯇꯅ ꯄꯥꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯃꯥꯏ ꯃꯃꯤꯠꯁꯤꯅ ꯏꯄꯣꯝ ꯄꯣꯝꯃꯗꯅ ꯃꯀꯣꯛꯇꯒ ꯊꯥꯈꯤꯕꯗꯨꯗ ꯁꯤꯕꯨ ꯉꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯍꯦꯟꯖꯨ, ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ, ꯀꯩꯅꯣꯍꯦ? ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯧꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯀꯧꯔꯦꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯍꯧꯒꯠꯂꯝꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯂꯤꯟꯊꯣꯏ ꯆꯪꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯧꯒꯠꯄꯤꯔꯝꯂꯦꯗꯅ ꯃꯥꯏꯗ ꯄꯣꯝꯂꯤꯕꯁꯤꯡꯗꯨꯗ ꯍꯥꯞꯅꯕ ꯍꯤꯗꯥꯛ ꯊꯤꯔꯨꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯩꯒꯤ ꯁꯤꯗ ꯂꯩꯕꯤꯔꯣ, ꯑꯁꯣꯛꯄꯁꯤꯡꯁꯦ ꯐꯔꯀꯥꯟꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯕꯤꯅꯕ꯫ ꯄꯥꯔꯤ, ꯑꯩ ꯅꯥꯛꯇ ꯐꯃꯨꯡ ꯂꯥꯛꯎ꯫ ꯅꯨꯡꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫
ꯑꯩꯅ ꯀꯥꯎꯕ ꯀꯥꯎꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯐꯝꯃꯨ ꯂꯥꯎ ꯀꯥꯏꯅ ꯀꯣꯛ ꯂꯥꯎꯋꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯂꯤꯟꯊꯣꯏꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯈꯤꯒꯦ ꯁꯤ ꯂꯣꯏꯔꯒ ꯃꯥꯏꯗ ꯄꯣꯝꯂꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯍꯥꯞꯅꯕ ꯂꯤꯟꯊꯣꯏ ꯍꯤꯗꯥꯛ ꯁꯨꯅꯕ ꯁꯨꯝꯕꯟꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯝꯕꯤꯈ꯭ꯔꯒ ꯃꯥꯅ ꯍꯦꯛꯂꯨꯕꯗꯨꯒ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯍꯦꯟꯖꯨꯅ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯄꯥꯔꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯤꯗꯥꯛꯀ ꯁꯦꯝꯅ ꯇꯧꯔꯤꯁꯤꯕꯣ ꯍꯤꯗꯥꯛꯁꯤꯕꯨ ꯍꯨ ꯍꯥꯞꯄꯒꯤ ꯕꯥꯏꯅꯤ ꯍꯥꯠꯇꯣꯏꯖꯥꯠꯂꯣ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯤ ꯇꯥꯈꯤꯅꯤ ꯁꯛꯁꯤꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯐꯠꯇꯕ ꯈꯔꯁꯨ ꯈꯜꯂꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯗꯦꯀꯣ ꯁꯨꯝ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕꯒꯤ ꯋꯥꯅꯤ ꯑꯁ ꯅꯪ ꯌꯥꯎꯔꯤꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯉꯥꯛꯇ ꯇꯨꯝꯒꯦꯁꯦ ꯅꯪ ꯁꯤꯗ ꯁ꯭ꯋꯥꯏꯗꯅꯦ ꯑꯩ ꯑꯗꯨꯝ ꯁꯪꯉꯨꯀꯣ ꯑꯩ ꯇꯨꯝꯃꯤ ꯑꯦ ꯇꯨꯝꯈꯤꯕꯒ ꯇꯧꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯅꯦ ꯇꯧꯔꯤꯁꯦ ꯃꯃꯥꯁꯤꯗ ꯄꯥꯛ ꯂꯥꯎ ꯊꯥꯖꯤꯟꯕ ꯃꯁꯛꯁꯤꯅ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯑꯣꯜꯂꯛꯄ ꯀꯨꯏꯗ꯭ꯔꯦ ꯃꯥꯟꯈꯩ ꯄꯥꯔꯤ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ ꯇꯥꯔꯗꯤ ꯇꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯋꯥ ꯉꯥꯡꯇ꯭ꯔꯁꯨ ꯇꯨꯝ ꯑꯁꯦꯡꯕꯩ ꯇꯨꯝꯖꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯅ ꯇꯨꯝꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯁꯨꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯤꯟꯊꯣꯏꯁꯨ ꯍꯤꯗꯥꯛꯇ ꯁꯨꯅ ꯑꯔꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯅꯒ ꯃꯁꯥꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯑꯝꯇꯁꯨ ꯂꯩꯇꯦ ꯑꯩꯅ ꯁꯤꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯤꯅꯤ ꯉꯝꯂꯤ ꯃꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯛꯈꯤꯅꯤ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯔꯥꯖꯀꯨꯃꯥꯔꯒ ꯅꯪꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯀꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯣ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯩꯗꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯜꯂꯣꯏ ꯀꯣꯅꯨꯡꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯣ ꯏꯅꯤꯡꯊꯧꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯄꯥꯈꯠꯄꯗ ꯂꯩꯕ ꯌꯥꯔꯝꯃꯔꯣꯏ ꯑꯩꯅ ꯉꯁꯥꯏꯅ ꯃꯤ ꯊꯥꯔꯒ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯒ ꯊꯥꯔꯒ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯃꯤ ꯀꯌꯥꯅꯣ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ 3ꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯣꯏꯅ ꯂꯩꯕꯅꯤ ꯁꯤ ꯍꯤꯗꯥꯛꯁꯨ ꯁꯨꯕ ꯂꯣꯏꯔꯦ ꯅꯪꯒꯤꯁꯨ ꯃꯥꯏ ꯈꯔ ꯄꯣꯝꯃꯤꯕꯗꯣ ꯁꯤ ꯊꯣꯝꯅꯕ ꯇꯧꯁꯤ ꯔꯥꯖꯀꯨꯃꯥꯔꯒꯤꯁꯨ ꯑꯄꯣꯝꯕꯁꯤꯡꯗꯣ ꯑꯝꯇ ꯊꯣꯝꯂꯨꯈꯤꯒꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯣꯝꯕ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯑꯁ ꯄꯥꯔꯤꯌꯥ ꯅꯪꯁꯨ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯁꯤ ꯐꯝꯃꯣ ꯁꯤꯗ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯁꯨꯗꯣꯛꯈ꯭ꯔꯕ ꯄꯥꯝꯕꯤꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯃꯥꯏꯗꯅꯦ ꯅꯞꯀꯗꯕ ꯑꯗꯨꯒ ꯃꯍꯤꯁꯤꯅꯅꯦ ꯊꯛꯀꯗꯕ ꯌꯥꯔꯦꯀꯣ ꯑꯁ ꯆꯤꯛ ꯂꯥꯎꯋꯦ ꯍꯦꯟꯖꯨꯗꯤ ꯐꯖꯔꯅꯤ ꯈꯤꯇꯪ ꯁꯣꯛꯄ ꯑꯩꯅ ꯁꯨꯛ ꯅꯥꯔꯤꯁꯤꯅꯗꯤ ꯅꯠꯇ꯭ꯔ ꯂꯤꯟꯊꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯏꯊꯟꯗ ꯋꯥ ꯉꯥꯡ ꯂꯩꯔꯝꯃꯤꯗꯅ ꯁꯤꯒꯤ ꯃꯍꯤꯁꯤꯔꯣ ꯊꯛꯑꯣꯅ ꯍꯥꯏꯔꯤꯁꯤꯅ ꯈꯨꯈꯥꯁꯤꯗꯤ ꯉꯝꯃꯔꯣꯏ ꯁꯤ ꯂꯣꯏ ꯊꯛꯄꯗꯤ ꯍꯩꯗꯣꯛꯈ꯭ꯔꯒꯦ ꯁꯣꯝꯗ ꯂꯤꯟꯊꯣꯏꯗꯨ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯒꯤ ꯃꯃꯥꯏꯗ ꯍꯤꯗꯥꯛ ꯊꯣꯝꯂꯤ ꯍꯦꯟꯖꯨꯗꯨ ꯃꯃꯥꯏꯗ ꯍꯤꯗꯥꯛ ꯊꯣꯡꯂꯛꯄꯒꯤ ꯆꯤꯛ ꯂꯥꯎꯕꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯌꯣ ꯅꯥꯏꯌꯦ ꯆꯤꯛꯏ ꯑꯣꯏꯃ ꯀꯩꯅꯣ ꯅꯥꯛꯇꯒ ꯐꯝꯕ ꯂꯩꯔꯝꯃꯤꯁꯤꯅ ꯃꯥꯏꯗ ꯍꯥꯞꯄꯤꯁꯤ ꯀꯩꯅꯣ ꯆꯤꯛ ꯂꯥꯎꯋꯦ ꯆꯤꯛꯏꯗꯣ ꯐꯅꯕꯅꯤ ꯁꯤꯒꯤ ꯃꯍꯤꯁꯤ ꯊꯛꯑꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯤꯗꯥꯛꯅꯤ ꯅꯥꯕ ꯐꯅꯕ ꯊꯛꯑꯣ ꯌꯥꯝ ꯈꯥꯏꯁꯤꯗꯤ ꯉꯝꯃꯔꯣꯏ ꯂꯦꯝꯍꯟꯒꯅꯣ ꯅꯣꯏ ꯊꯛꯆꯤꯜꯂꯣ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒ ꯁꯤꯒꯤ ꯍꯤꯗꯥꯛ ꯃꯆꯥꯁꯤ ꯐꯥꯎ ꯊꯛꯄ ꯉꯝꯗ꯭ꯔꯗꯤ ꯍꯤꯡꯕꯩ ꯀꯥꯟꯅꯗ꯭ꯔꯦ ꯍꯦꯟꯖꯨꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯤꯗꯥꯛꯇꯨ ꯀꯨꯠ ꯂꯥꯎꯅ ꯂꯣꯏꯅ ꯊꯛꯆꯤꯜꯂꯤ ꯈꯥꯃꯟꯕꯅ ꯃꯊꯟꯇ ꯑꯣꯒꯦꯁꯨ ꯇꯧꯖꯩ ꯂꯤꯟꯊꯣꯏ ꯅꯣꯛꯄ ꯈꯥꯡꯖꯤꯜꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯅꯈꯣꯏꯅꯤ ꯂꯩꯔꯝꯃꯨ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯂꯩꯔꯨꯈꯤꯒꯦ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯑꯩ ꯊꯣꯛꯑꯦꯀꯣ ꯄꯥꯔꯤꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯈꯩ ꯂꯤꯟꯊꯣꯏꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯦꯟꯖꯨꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯥꯏ ꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯐꯠꯇꯦꯗ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯥꯏꯗ ꯅꯞꯄꯤꯁꯤ ꯂꯧꯊꯣꯛꯄ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯤꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯏꯁꯦ ꯂꯤꯟꯊꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯀ ꯂꯧꯊꯣꯛꯇꯣꯏꯅꯤ ꯑꯩꯁꯨ ꯅꯞꯄꯤꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯀꯣꯅꯨꯡꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯟꯗꯣꯏꯕ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯥꯎꯁꯨ ꯑꯝꯇ ꯄꯤꯗꯦ ꯀꯣꯅꯨꯡꯗꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯥꯏꯒꯤ ꯑꯁꯣꯛꯄꯗꯣ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯤꯟꯊꯣꯏꯁꯨ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯉꯁꯥꯏꯗꯒꯤ ꯀꯩꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯏꯁꯦ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯄꯥꯔꯤꯅ ꯃꯥꯏꯗ ꯅꯞꯄꯤꯁꯤꯗꯤ
ꯂꯧꯊꯣꯛꯈ꯭ꯔꯣ ꯃꯄꯥꯟꯗ ꯏꯁꯤꯡ ꯂꯩꯕꯅꯤ ꯑꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯣ ꯃꯥꯏꯗꯣ ꯄꯥꯔꯤꯅ ꯍꯦꯟꯖꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯃꯥꯏ ꯇꯥꯔꯨꯁꯦ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯁꯝꯃꯨꯔꯣ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯁꯝ ꯂꯩꯈꯤꯗ꯭ꯔꯣ ꯃꯈꯣꯏ ꯈꯔꯅ ꯁꯤꯈꯛ ꯄꯨꯔꯛꯄꯒꯤ ꯅꯪꯅ ꯑꯃꯨꯛ ꯁꯝꯍꯜꯂꯗꯤ ꯑꯩꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯦꯗꯅ ꯍꯦꯟꯖꯨꯗꯨ ꯁꯦꯛꯂꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯄꯥꯔꯤꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯇꯞꯅ ꯇꯨꯡꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏꯗꯣ ꯐꯖꯅ ꯇꯥꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯃꯨꯡꯒꯤ ꯂꯝꯌꯥꯏꯗꯨꯗ ꯎꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯕ ꯐꯥꯟ ꯑꯃꯗꯤ ꯆꯥꯅꯕ ꯊꯝꯅꯅꯕ ꯎꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯆꯥꯅꯕꯁꯤꯡꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯆꯥꯕꯤꯔꯣ ꯑꯩꯅ ꯐꯖꯅ ꯁꯦꯝꯖꯔꯕꯅꯤ ꯁꯣꯝ ꯅꯠꯇꯦ ꯂꯤꯟ ꯄꯔꯤ ꯃꯥꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯝꯇ ꯍꯪꯉꯣ ꯑꯩꯒꯁꯦ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯗ ꯂꯤꯟꯊꯣꯏ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯆꯥꯗꯣꯏꯗꯤ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯩꯗꯤ ꯆꯥꯔꯦ ꯅꯈꯣꯏꯅꯤ ꯆꯥꯊꯣꯛꯑꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯒꯦꯀꯣ ꯆꯥꯊꯣꯛꯑꯣ ꯏꯪꯈ꯭ꯔꯅꯤ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯤ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯁꯨ ꯆꯥꯅꯕ ꯊꯝꯂꯤꯕ ꯗꯣꯝꯗ ꯆꯪꯂꯛꯂꯒ ꯐꯥꯟꯗ ꯐꯝꯂꯒ ꯆꯥꯅꯕꯗꯨꯗ ꯌꯦꯡꯉꯤ ꯄꯥꯔꯤ ꯁꯥ ꯃꯐꯩꯁꯤꯗꯤ ꯃꯟꯅꯤ ꯀꯥꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯗ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯅꯤ ꯑꯩꯅ ꯑꯁ ꯄꯥꯏꯔꯒꯦ ꯆꯤꯡꯖꯤꯟꯗ꯭ꯔꯤꯉꯩ ꯍꯦꯛ ꯌꯥꯗꯦ ꯏꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯏꯕꯥꯅꯤ ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯁꯤ ꯆꯥꯕ ꯍꯧꯔꯣ ꯆꯥꯔꯣ ꯍꯥꯏꯔꯒ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯒꯤ ꯃꯌꯥꯗ ꯁꯥ ꯃꯐꯩ ꯑꯃ ꯏꯟꯖꯤꯜꯂꯤ ꯄꯥꯔꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯍꯦꯟꯖꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ ꯍꯦꯟꯖꯨꯅ ꯑꯗꯨꯝꯅ ꯁꯥ ꯏꯟꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯞ ꯇꯧꯔꯒ ꯀꯩꯅꯣ ꯑꯃꯨꯛ ꯏꯟꯖꯤꯜꯂꯤꯁꯤꯕꯣ ꯑꯩꯁꯨ ꯆꯥꯕ ꯍꯩꯔꯗꯤ ꯀꯣꯛ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯅꯇꯨꯗ ꯌꯦꯡꯒꯗꯧ ꯃꯤꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩꯅꯗꯦꯕ ꯑꯩ ꯈꯪꯉꯕ ꯊꯨꯅ ꯆꯥꯁꯤꯜꯂꯣ ꯍꯦꯟꯖꯨꯁꯨ ꯄꯥꯔꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯂꯩꯕꯅꯤ ꯍꯦꯟꯖꯨꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯥꯕꯨ ꯍꯥꯠꯅꯕ ꯃꯤ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯥꯔꯤꯕꯨ ꯊꯥꯖꯕꯅ ꯃꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯀꯟꯕꯤꯔꯛꯄꯗꯤ ꯄꯥꯔꯤ ꯅꯠꯇꯦ ꯂꯤꯟꯊꯣꯏꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯡꯇꯦꯟ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯄꯥꯔꯤꯕꯨꯅ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯒ ꯂꯤꯟꯊꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯂꯒ ꯑꯔꯥꯞꯄ ꯆꯤꯡꯗ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯅꯤ ꯃꯍꯩ ꯑꯗꯨ ꯇꯝꯕ ꯂꯣꯏꯔꯒ ꯂꯤꯟꯊꯣꯏ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯏ ꯑꯃꯝꯕ ꯂꯩꯆꯤꯜꯒꯤ ꯃꯔꯛꯇꯒꯤ ꯊꯥꯖ ꯃꯥꯅ ꯉꯥꯅ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯊꯥꯕꯜ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯦꯟꯖꯨꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩꯔꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯒꯦ ꯀꯅꯥꯝꯇ ꯃꯄꯥꯟꯗ ꯂꯩꯔꯣꯏ ꯑꯩꯁꯨ ꯃꯅꯨꯡꯗ ꯂꯩꯒꯅꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯗ ꯂꯩꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯝꯂꯀꯥꯟꯗ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯄꯥꯔꯤꯅ ꯂꯤꯟꯊꯣꯏ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯈꯟꯅꯅꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯤꯟꯊꯣꯏꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯨ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯣꯊꯥꯗ꯭ꯔꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯨ ꯑꯁꯣꯝꯗ ꯐꯩꯖꯨꯞ ꯃꯣꯝꯄꯥꯛ ꯂꯩꯕꯅꯤ ꯄꯥꯔꯤꯅ ꯀꯗꯥꯏꯗꯅꯣ ꯇꯨ ꯎꯄꯨ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ ꯂꯤꯟꯊꯣꯏꯗꯨ ꯐꯃꯨꯡ ꯃꯃꯥꯡꯗ ꯈꯜꯂꯤꯕ ꯐꯤꯗꯨ ꯆꯤꯡꯁꯤꯜꯂꯒ ꯀꯥꯡꯈꯟꯗ ꯊꯥꯗꯔꯒ ꯇꯨꯝꯈ꯭ꯔꯦ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒꯁꯨ ꯅꯥꯀꯟꯗ ꯊꯥꯗꯨꯅ ꯇꯨꯝꯃꯤ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯗ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯐꯥꯎꯕ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ ꯑꯃꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯏ ꯃꯥꯅ ꯍꯦꯛꯂꯛꯂꯤꯕ ꯄꯥꯝꯕꯤ ꯈꯔꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯤꯟꯊꯣꯏ ꯐꯤꯔꯣꯜ ꯈꯔ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯁꯥꯗꯨ ꯆꯥꯏꯊꯔꯝꯃꯤ ꯃꯁꯥ ꯆꯥꯏꯊꯕꯁꯨ ꯂꯣꯏꯔꯒ ꯐꯤꯖꯣꯜ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯆꯣꯟꯕ ꯐꯖꯕꯗꯨ ꯐꯖꯅ ꯁꯦꯠꯆꯤꯜꯂꯤ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡꯗꯨꯅ ꯇꯨꯡꯗ ꯊꯥꯗꯩ ꯃꯥꯒꯤ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯐꯖꯅ ꯄꯨꯟꯈꯠꯂꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠꯅ ꯐꯖꯅ ꯁꯥꯔꯕ ꯁꯝꯐꯥ ꯃꯆꯩꯗꯨꯅ ꯄꯨꯟꯈꯠꯂꯤ ꯂꯤꯟꯊꯣꯏ ꯑꯆꯣꯠꯄ ꯐꯤꯔꯣꯜ ꯑꯗꯨ ꯐꯧꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯁ
ꯍꯧꯖꯤꯛꯐꯥꯎ ꯅꯥꯀꯣꯛꯇꯅ ꯇꯨꯝꯂꯒ ꯂꯩ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯛꯄꯒꯤ ꯃꯈꯣꯟꯁꯤꯅ ꯄꯨꯛꯅꯤꯡ ꯅꯤꯡꯈ꯭ꯔꯦ ꯋꯥꯅꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯁꯦ ꯀꯥꯏ ꯀꯥꯏꯗꯅꯣ ꯊꯥꯡꯒꯠꯂꯛꯇꯣꯏꯃꯤꯁꯤꯕꯣ꯫ ꯀꯥꯟꯗꯦ, ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯁꯨꯗꯣꯛꯂꯨꯈꯤꯒꯦ꯫ ꯃꯈꯣꯏꯅꯤꯁꯦ ꯀꯨꯏꯅ ꯂꯩꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯃꯄꯥꯟꯗ ꯍꯤꯗꯥꯛꯇꯨ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯍꯤꯗꯥꯛ ꯁꯨꯕꯒꯤ ꯀꯣꯀꯣꯛ ꯂꯥꯎ ꯃꯈꯣꯟꯗꯨꯅ ꯍꯦꯟꯖꯨꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯊꯣꯛꯑꯝꯃꯤꯅꯦ꯫ ꯄꯔꯤ, ꯍꯧꯒꯠꯂꯣ ꯊꯦꯡꯉꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯦ꯫ ꯃꯣꯝꯄꯥꯛꯁꯤꯡꯁꯦ ꯅꯪ ꯍꯧꯒꯠꯂꯝꯃꯨꯀꯣ, ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ꯫ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯅꯣ꯫ ꯑꯩ ꯊꯣꯛꯑꯝꯃꯒꯦ꯫ ꯍꯦꯟꯖꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯁꯨꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯔꯨ ꯂꯨꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯔꯨ ꯂꯨꯐꯝꯗ ꯆꯠꯈꯤ꯫ ꯂꯤꯟꯊꯣꯏ ꯍꯤꯗꯥꯛ ꯁꯨꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯤ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯄꯤꯛꯄ ꯇꯥꯕꯨ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ, ꯂꯤꯟꯊꯣꯏ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯤ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯊꯛꯄ ꯀꯥꯎꯒꯅꯨ, ꯍꯛꯆꯥꯡ ꯀꯟꯈꯠꯅꯕꯅꯤ꯫ ꯃꯍꯤꯗ ꯄꯣꯝꯕꯗꯤ ꯌꯥꯝ ꯍꯟꯊꯔꯦ꯫ ꯍꯦꯟꯖꯨꯅ, ꯂꯤꯟꯊꯣꯏꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯄꯔꯤ ꯏꯕꯥꯏꯅꯤ ꯍꯤꯗꯥꯛꯁꯦ ꯁꯣꯏꯗꯅ ꯊꯛꯆꯒꯦ꯫ ꯄꯔꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ, ꯂꯤꯟꯊꯣꯏ, ꯑꯩꯈꯣꯏꯃꯨꯛ ꯆꯧꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯣ ꯅꯪꯁꯨ꯫ ꯔꯥꯁꯀꯣ, ꯍꯦꯟꯖꯨꯅ ꯄꯔꯤꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯖꯨ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯦꯟꯖꯨ, ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯋꯥ ꯍꯪꯂꯛꯏ꯫ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯔꯥꯖꯀꯨꯃꯥꯔꯅ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯎꯃꯪ ꯃꯆꯥ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯐꯝꯁꯤ ꯂꯩꯕ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯣ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯐꯒꯅꯤ, ꯑꯩ ꯄꯥꯎ ꯂꯣꯏ ꯄꯤꯖꯈ꯭ꯔꯒꯦ꯫ ꯁꯣꯝꯕꯨꯁꯨ ꯊꯨꯅ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯏꯃꯨꯡꯗ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯃꯨꯕ ꯑꯆꯣꯏꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯐꯖꯅ ꯋꯥꯡꯅ ꯄꯨꯟꯈꯠꯂꯤ꯫ ꯐꯤ ꯃꯆꯥ ꯑꯃꯅ ꯃꯥꯏꯈꯨꯝ ꯑꯣꯏꯅ ꯐꯖꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯂꯤꯟꯊꯣꯏꯅ ꯄꯤꯔꯛꯄ ꯇꯥꯕꯨ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ꯫ ꯄꯥꯔꯤꯅ, ꯑꯩꯗꯤ ꯍꯤꯗꯥꯛꯁꯤ ꯊꯛꯄ ꯉꯝꯃꯣꯏꯀꯣ, ꯌꯥꯝ ꯈꯥꯏ꯫ ꯅꯪ ꯑꯗꯨꯝ ꯊꯛꯆꯧ꯫ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯊꯛꯇꯣꯏꯁꯤ꯫ ꯑꯩꯗꯤ ꯈꯨꯠꯂꯩ ꯑꯧꯔꯥꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ, ꯑꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯟꯅꯅꯕ ꯊꯛꯎ꯫ ꯊꯛꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯁ, ꯉꯁꯥꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯛꯃꯤꯟꯅꯅꯤꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯊꯛꯄ ꯉꯝꯃꯣꯏꯀꯣ, ꯑꯁꯤ ꯊꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯗꯤ ꯆꯣꯛꯊꯕꯁꯨ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯩꯗꯤ꯫ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯅꯕ ꯊꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯑꯣꯏꯅ ꯍꯦꯛꯄ ꯆꯠꯂꯤꯗꯣ, ꯃꯤꯒꯤ ꯑꯋꯥꯕꯗꯣ ꯈꯪꯗꯕ ꯇꯧꯅꯨ꯫ ꯏꯁ, ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤ ꯍꯦꯛꯄ ꯆꯠꯄꯅꯤ꯫ ꯃꯥꯅ ꯋꯥꯈꯜꯒ ꯐꯔꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯤ? ꯏꯕꯥꯅꯤꯗꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯄꯗ ꯎꯃꯪ ꯃꯆꯥꯁꯦ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯁꯤ ꯂꯥꯟꯊꯣꯛꯑꯗꯤ ꯀꯣꯅꯨꯡ ꯌꯧꯔꯅꯤ꯫ ꯎꯃꯪꯁꯦ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ꯫ ꯏꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕ? ꯏꯕꯥꯅꯤꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯕꯒꯤ ꯋꯥ ꯍꯥꯏꯗꯣꯏꯅꯤ꯫ ꯅꯪꯕꯨ ꯍꯥꯏꯈ꯭ꯔꯦꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯩꯒꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ? ꯅꯪꯒꯤꯁꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯔꯣ? ꯅꯠꯇꯦ, ꯏꯕꯥꯅꯤꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯍꯜꯂꯛꯏꯗꯣ ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯍꯣꯏꯅꯤ, ꯆꯨꯝꯃꯤꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤꯅ ꯈꯪꯗꯦ꯫ ꯐꯔꯦ, ꯀꯣꯅꯨꯡꯗꯣ ꯊꯨꯅ ꯌꯧꯅꯕ ꯏꯕꯥꯅꯤ ꯄ꯭ꯔꯞ ꯆꯠꯂꯁꯤ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯏꯄꯥꯅꯤꯡꯊꯧꯗ ꯏꯕꯥꯅꯤ ꯌꯧꯔꯦ ꯍꯥꯏꯅꯕ꯫ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯅꯦ, ꯇꯞꯅ ꯆꯠꯂꯨ, ꯅꯪꯅꯤ꯫ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯍꯦꯟꯖꯨ꯫ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗꯒꯤ ꯈꯔ ꯍꯦꯟꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯄꯥꯔꯤꯁꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯎ ꯃꯔꯨꯝ ꯑꯃꯗꯤ ꯎ ꯃꯊꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯇꯔꯥꯗꯨ ꯑꯃꯨꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯃꯥꯏꯗꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯍꯦꯟꯖꯨꯅ ꯊꯨꯅ ꯌꯥꯡꯅ ꯄ꯭ꯔꯞ ꯂꯥꯛꯄꯗꯨꯗ ꯎ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ 5 ꯑꯗꯨꯅ ꯆꯣꯡꯊꯔꯛꯇꯨꯅ ꯍꯦꯟꯖꯨ ꯇꯝꯅ ꯃꯈꯣꯏꯒꯤ ꯊꯥꯡꯁꯤꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯊꯥꯡꯗꯨ ꯆꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯛꯅꯕꯒꯤ ꯊꯥꯡꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯏ꯫
ꯍꯦꯟꯖꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯜꯂꯤ꯫ ꯎ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯂꯥꯟꯃꯤ ꯃꯉꯥꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯥꯔꯤ ꯇꯝꯅ ꯊꯥꯡ ꯑꯗꯨꯅ ꯇꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯔꯤꯠ ꯁꯔꯥꯛꯇ ꯍꯩꯁꯤꯡꯂꯕ ꯄꯥꯔꯤꯅꯤ ꯍꯦꯟꯖꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯐꯖꯅ ꯂꯦꯞꯍꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯃꯉꯥꯗꯨꯒꯤ ꯊꯥꯡꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯨꯡꯗ ꯂꯣꯏꯅ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯄꯥꯔꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯖꯩ꯫ ꯍꯦꯟꯖꯨꯁꯨ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏ꯫ ꯂꯥꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯄꯨꯗꯤ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯂꯥꯟꯃꯤ ꯇꯔꯥꯗꯨꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨꯕꯨ ꯇꯝꯅ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯃꯗꯤ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯃꯈꯣꯏ ꯇꯔꯥꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡꯗꯨꯅ ꯉꯥꯛꯂꯒꯤ ꯃꯇꯥꯒꯨꯝ ꯈꯣꯡꯐꯝ ꯁꯦꯝꯂꯒ ꯂꯩ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯁꯨ ꯇꯥꯟ ꯆꯥꯅ ꯂꯥꯛꯄꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯁꯤꯡꯗꯨ ꯅꯦꯠꯂꯒ ꯂꯣꯡꯍꯨꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯍꯥꯛꯗ ꯄꯨꯂꯞ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯇꯔꯥꯗꯨꯒ ꯊꯥꯡ ꯍꯥꯏꯅꯩ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯄꯥꯔꯤꯁꯨ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯑꯃ ꯉꯥꯡꯊꯣꯛꯄꯗ ꯃꯈꯨꯠꯇ ꯊꯥꯡꯅ ꯁꯣꯛꯏ꯫ ꯄꯥꯔꯤ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯦꯟꯈꯤꯕꯗꯨꯗ ꯂꯥꯟꯃꯤꯗꯨꯒꯤ ꯃꯁꯛꯇꯨ ꯄꯥꯔꯤꯅ ꯎꯍꯧꯔꯦ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯇꯥꯈꯤꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯃꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯅ ꯊꯤꯅ ꯁꯣꯛꯂꯕꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ "ꯔꯥꯖꯀꯨꯃꯥꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯀꯣ?" "ꯂꯤꯟꯊꯣꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯄꯥꯔꯤꯁꯦ ꯃꯈꯨꯠꯇ ꯁꯣꯛꯏ." ꯄꯥꯔꯤꯅ "ꯑꯩꯒꯤ ꯑꯁꯣꯛꯄꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯆꯨꯝꯂꯣꯏ꯫ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ." ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯒ ꯄꯥꯔꯤ ꯑꯃꯗꯤ ꯍꯦꯟꯖꯨ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ "ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ." ꯍꯦꯟꯖꯨꯅ "ꯏꯄꯥ ꯅꯤꯡꯊꯧ." "ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯅꯇꯥꯎ ꯄꯥꯔꯤꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯠꯂꯨꯕꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯄꯥꯎ ꯇꯝꯃꯨ." "ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯇꯔꯥ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯗꯨꯅ ꯏꯇꯥꯎꯒꯩꯒ ꯂꯥꯛꯄ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯑꯁꯣꯛ ꯑꯄꯟ ꯀꯔꯤꯁꯨ ꯌꯥꯎꯗꯕ꯭ꯔꯥ?" "ꯑꯩꯅ ꯃꯈꯣꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯆꯪꯂꯛꯄ ꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯗꯨꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕ ꯖꯥꯠꯂꯥ?" ꯄꯥꯔꯤꯅ "ꯏꯅꯤꯡꯊꯧ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯩꯁꯤꯡꯂꯕ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯃꯤ ꯁꯛꯈꯪꯗꯕꯁꯤꯡꯗꯣ ꯆꯪꯂꯛꯄ ꯈꯪꯍꯧꯗ꯭ꯔꯤꯕ? ꯂꯤꯟꯊꯣꯏꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ?" ꯄꯥꯔꯤꯅ "ꯂꯥꯛꯆꯩ ꯏꯅꯤꯡꯊꯧ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯁꯨ ꯌꯧꯔꯛꯏ." "ꯍꯩ ꯀꯅꯥ ꯂꯩ? ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯨ." ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯊꯣꯛꯈꯤꯗꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯕꯨ ꯀꯧꯔꯨꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯤꯟꯊꯣꯏꯕꯨ ꯀꯝꯗꯧꯅ ꯁꯛ ꯈꯪꯂꯝꯂꯤꯕ ꯑꯃꯗꯤ ꯑꯔꯣꯠꯄ ꯂꯥꯟꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯏꯉꯥꯎ ꯉꯥꯎꯖꯩ꯫ ꯂꯤꯟꯊꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯉꯥꯗꯨꯅ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯗ ꯕꯦꯕꯥꯔ ꯎꯠꯂꯛꯏ꯫ ꯅꯤꯡꯊꯧꯅ "ꯂꯤꯟꯊꯣꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯅꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ." "ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯊꯣꯛꯍꯟꯖꯔꯣꯏ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯖꯒꯦ." "ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ." ꯍꯦꯟꯖꯨꯅ "ꯏꯄꯥ ꯅꯤꯡꯊꯧ." "ꯂꯤꯟꯊꯣꯏ." ꯅꯤꯡꯊꯧꯅ "ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯂꯧ ꯀꯌꯥ ꯁꯤꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯂꯤ ꯃꯈꯣꯏꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯂꯝꯖꯤꯡꯂꯤꯕ ꯑꯩꯒꯤ ꯈꯨꯠꯌꯦꯠ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯅꯤ." ꯍꯦꯟꯖꯨ ꯉꯛꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯦꯟꯖꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯖꯨꯅ "ꯄꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ?" "ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯀꯅꯨ ꯍꯥꯏꯅ? ꯍꯪꯂꯤꯁꯤ ꯈꯨꯝꯃꯨ꯫ ꯂꯤꯟꯊꯣꯏꯁꯦ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ?"
ꯈꯪꯉꯤ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯨꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈꯤ ꯅꯤꯡꯊꯧꯅ ꯄꯥꯔꯤ ꯆꯠꯂꯣ ꯅꯇꯥꯎꯁꯤ ꯊꯦꯝꯂꯨꯁꯣ ꯃꯉꯣꯟꯗ ꯋꯥ ꯂꯣꯜꯂꯦ ꯍꯥꯏꯗꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯄꯤꯔꯒ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯗꯧꯔꯤꯒꯦ ꯄꯥꯔꯤ ꯅꯪꯕꯨ ꯆꯠꯂꯨꯅꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯄꯥꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯉꯥꯗꯨꯕꯨ ꯌꯦꯡꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯗ ꯅꯪ ꯑꯃꯗꯤ ꯄꯥꯔꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ ꯅꯪꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯈꯟꯒꯠꯂꯨ ꯄꯥꯔꯤꯒ ꯅꯈꯣꯏꯅꯤ ꯈꯛꯅ ꯏꯆꯥꯅꯨꯄꯥꯕꯨ ꯉꯥꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯃꯅꯤ ꯈꯜꯂꯒ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯊꯣꯛ ꯃꯇꯝꯗ ꯆꯠꯃꯤꯟꯅꯧ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯣ ꯀꯔꯤꯅꯣ ꯋꯥ ꯈꯟꯅꯖꯔꯨꯔꯣ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯗꯅ ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯄꯥꯔꯤ ꯍꯦꯟꯖꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯨꯠꯂꯥꯏ ꯑꯔꯥꯏꯐꯝ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯤ ꯄꯥꯔꯤꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯥꯀꯟꯗ ꯐꯝꯃꯤ ꯍꯦꯟꯖꯨꯅ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯈꯣꯏ ꯋꯥ ꯈꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯃꯁꯦꯟ ꯂꯩꯃꯤꯟꯅꯧꯁꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯋꯥꯔꯤꯗꯣ ꯐꯖꯅ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯟꯅ ꯐꯖꯅ ꯇꯥꯈꯣ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯅꯤ ꯈꯟꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯋꯥ ꯂꯣꯠꯄ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯍꯦꯟꯖꯣ ꯑꯩꯁꯨ ꯂꯣꯠꯅꯤꯡꯗꯨꯅ ꯂꯣꯠꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯅ ꯂꯣꯠꯇ ꯌꯥꯗꯅ ꯂꯣꯠꯄꯅꯤ ꯂꯤꯟꯊꯣꯏꯒ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯃꯍꯩ ꯇꯝꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯥꯗꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯃꯍꯩ ꯇꯝꯐꯝꯗ ꯏꯅꯤꯡꯊꯧꯅ ꯊꯥꯈꯤꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯪꯕꯨ ꯉꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯑꯩꯅ ꯁꯛꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯅ ꯃꯥꯕꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯊꯪꯅ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯑꯩꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯥꯠꯇꯣꯛꯈꯤꯅꯤ ꯑꯩꯅ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯂꯣꯠꯂꯕꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯤꯔꯛꯂꯒ ꯍꯥꯠꯇꯣꯏꯅꯤ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯅꯪꯒ ꯁꯛꯈꯪꯅꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏꯅ ꯑꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯧ ꯂꯩꯇꯦ ꯑꯣꯅꯦ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪꯅꯦ ꯍꯦꯛ ꯍꯥꯏꯕꯗ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯕ ꯑꯗꯨꯒꯤ ꯍꯥꯏꯗ꯭ꯔꯤꯅꯤ ꯀꯔꯤꯅꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯉꯔꯥꯡ ꯀꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯃꯔꯤ ꯃꯔꯥ ꯇꯧ ꯂꯩ ꯋꯥꯅꯤ ꯈꯨꯅꯨꯡꯁꯤꯅꯅꯦ ꯀꯣꯛ ꯂꯥꯎꯅ ꯁꯨꯔ ꯊꯝꯕ ꯁꯨꯔꯨꯅꯤ ꯅꯪ ꯉꯝꯃꯗꯤ ꯁꯨꯔꯣ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯗꯤ ꯇꯨ ꯅꯪꯒꯤ ꯊꯥꯡ ꯑꯁꯥꯡꯕꯗꯨꯅꯅꯦ ꯉꯛꯁꯤ ꯂꯦꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯨ ꯑꯩ ꯁꯦꯟꯅꯕꯗ ꯋꯥꯔꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯃꯤꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯑꯣ ꯑꯗꯨꯒ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯃꯇꯨꯡ 인나 ꯍꯤꯡꯅ ꯃꯩ ꯊꯥꯕ ꯌꯥꯏ ꯅꯪꯒꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯨꯄꯥ ꯑꯅꯤꯅ ꯃꯔꯛ ꯊꯠꯂꯒ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯁꯤꯃꯤꯟꯅꯕ ꯀꯥꯏꯅꯒ ꯍꯥꯏꯅꯔꯝꯃꯤꯁꯤꯕꯣ ꯌꯥꯝ ꯁꯤꯅꯤꯡꯂꯒꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯄꯥꯔꯤꯅ ꯅꯈꯣꯏꯅꯤꯗꯤ ꯂꯤꯟꯊꯣꯏꯒ ꯄꯨꯟꯕꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯏꯕ ꯁꯤꯗ ꯂꯤꯟꯊꯣꯏꯗꯤ ꯂꯤꯟꯊꯣꯏꯅ ꯅꯈꯣꯏꯅ ꯀꯧꯔꯁꯨ ꯂꯥꯏꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ ꯃꯥꯒꯤꯅ ꯁꯥꯊꯧꯅ ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯂꯤꯟꯊꯣꯏꯗ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯃꯤ ꯑꯅꯤ ꯈꯜꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯂꯝꯖꯤꯡꯕꯒ ꯑꯩꯒ ꯈꯜꯂꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯄꯥꯔꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯂꯤꯟꯊꯣꯏ ꯂꯥꯎ ꯍꯥꯏꯕꯕꯨ ꯀꯗꯣꯝꯗ ꯂꯝꯖꯤꯡꯕꯅ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯣꯝꯗ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯅ ꯑꯩꯕꯨ ꯉꯥꯡꯗꯣꯏꯔꯣ ꯂꯤꯟꯊꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯋꯥꯒꯦ ꯍꯥꯏꯗꯦꯅꯦ ꯂꯤꯟꯊꯣꯏ ꯌꯥꯎꯔꯣꯏꯗ꯭ꯔꯅ ꯋꯥꯈꯜ ꯋꯥꯕꯒꯤ ꯇꯧꯔꯤ ꯑꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯆꯠꯂꯤꯁꯦ ꯑꯁꯤ ꯂꯥꯛꯑꯣ ꯃꯣꯏꯒꯤ ꯋꯥ ꯈꯟꯅꯐꯝꯗꯣ ꯑꯗꯨ ꯌꯧꯔ ꯈꯪꯉꯅꯤ ꯑꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯅ ꯑꯩꯕꯨ ꯁꯪꯕꯤꯔꯗꯤ ꯑꯩꯗꯤ ꯉꯥꯎꯗꯅ ꯆꯠꯈꯤꯗꯧ ꯃꯥꯜꯂꯤꯕꯣ ꯑꯃ ꯁꯥꯊꯧ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯃꯁꯥꯅ ꯃꯔꯣꯟ ꯐꯔꯤꯕ ꯄꯥꯝꯕꯣꯝꯁꯤꯅꯒ ꯑꯩꯒꯤ ꯀꯣꯛꯀꯕꯨ ꯆꯥꯎꯃꯟꯅꯔꯦꯅꯦ ꯄꯥꯔꯤ ꯑꯩ ꯁꯨꯡ ꯉꯝꯃꯣꯏ ꯃꯈꯣꯏꯅꯤꯒ ꯂꯩꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯅꯤꯅ ꯅꯊꯤꯕꯣꯡ ꯊꯣꯛꯅ ꯄꯥꯟꯈꯤꯗ꯭ꯔꯦ ꯑꯣꯏꯕ
ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯂꯧꯁꯤꯡ ꯐꯅ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯒꯙꯥꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯅꯪꯕꯨꯗꯤ ꯀꯔꯤꯕ ꯄꯥꯔꯤ ꯑꯩꯕꯨ ꯒꯙꯥꯅ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯊꯧꯗꯣ ꯃꯥꯡꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯛꯄꯗꯨꯗ ꯃꯥꯒꯤ ꯃꯅꯪꯒꯟ ꯑꯄꯥꯛꯄꯗꯨꯗ ꯍꯦꯟꯖꯨꯗꯨ ꯊꯣꯝꯖꯤꯜꯂꯤ ꯍꯦꯟꯖꯨꯅ ꯑꯁ ꯃꯅꯪꯒꯟꯅꯦꯅ ꯌꯣꯠ ꯍꯥꯞꯄ꯭ꯔꯥ ꯀꯩꯅꯣ ꯁꯥꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯁꯣꯝꯗ ꯆꯪꯁꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥꯗ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯤ ꯂꯤꯟꯊꯣꯏꯗꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯗꯤ ꯄꯥꯔꯤ ꯂꯝꯖꯤꯡꯕ ꯁꯥꯊꯧ ꯑꯩꯈꯣꯏ ꯃꯔꯤꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯛ ꯁꯦꯟꯕ ꯇꯥꯔꯦ ꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯤ ꯄꯥꯔꯤ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯌꯣ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯦꯠꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯈꯟꯅꯁꯤ ꯉꯁꯥꯏ ꯍꯦꯟꯖꯨꯒꯩꯒꯗ ꯂꯥꯟꯗꯥꯔꯛꯄ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯝ ꯁꯤꯡꯅꯕ ꯃꯤ ꯑꯃꯗꯤ ꯌꯥꯎꯏ ꯉꯁꯥꯏꯗꯣ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯎꯍꯧꯋꯦ ꯍꯥꯏꯕ ꯍꯥꯏꯌꯨ ꯄꯥꯔꯤ ꯃꯤꯁꯛꯇꯣ ꯀꯅꯥ ꯃꯥꯟꯕꯒꯦ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯔꯥꯖꯀꯨꯃꯥꯔꯒꯤꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯗꯣ ꯃꯥꯒ ꯌꯥꯝ ꯃꯥꯟꯅꯩ ꯍꯦꯟꯖꯨꯅ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯌꯥꯝ ꯄꯪꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯑꯣꯖꯥꯅꯒ ꯂꯥꯏꯔꯤꯛ ꯇꯥꯛꯂꯁꯨ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯈꯤꯗꯕꯅꯤ ꯑꯩꯒꯤ ꯃꯥꯃꯅ ꯃꯥꯕꯨ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯗꯅ ꯀꯣꯅꯨꯡꯁꯤꯗ ꯆꯍꯤ ꯀꯌꯥꯁꯨ ꯊꯝꯂꯛꯈꯤꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯕꯗꯣ ꯂꯤꯟꯊꯣꯏꯅ ꯁꯥꯊꯧ ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯪꯗꯣꯛꯅꯕ ꯅꯪꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒ ꯂꯝꯖꯤꯡꯕ ꯅꯍꯥꯛꯅ ꯁꯥꯊꯧꯒꯤ ꯇꯨꯡꯗ ꯃꯤ ꯈꯔ ꯂꯣꯟꯅ ꯏꯟꯅꯍꯟꯅꯕ ꯁꯤꯜꯂꯨ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒ ꯄꯥꯔꯤ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯣꯠ ꯑꯊꯨꯞ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯑꯩꯅ ꯀꯔꯤ ꯊꯤꯗꯣꯛꯇꯣꯏꯅꯣ ꯀꯔꯤꯁꯨ ꯊꯤꯗꯣꯛꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯗ ꯈꯟꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯆꯤꯟ ꯈꯥꯡꯗꯣꯛꯄꯗꯤ ꯌꯥꯗꯦ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯥꯔꯤ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯥꯊꯧ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏꯅꯤꯈꯛ ꯉꯥꯏꯍꯧꯔꯦ ꯍꯦꯟꯖꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯂꯤꯟꯊꯣꯏꯅ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯦꯟꯖꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯄꯥꯔꯤ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯌꯥꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯝꯃꯤ ꯃꯔꯨꯞ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯄꯥꯔꯤ ꯑꯁ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯂꯤꯟꯊꯣꯏꯅ ꯄꯥꯔꯤꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯈꯨꯗꯤꯒ ꯂꯣꯏ ꯊꯤꯖꯤꯜꯂꯝꯃꯅꯤ ꯂꯤꯟꯊꯣꯏꯅ ꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯍꯦꯟꯖꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯣꯏꯃ ꯑꯁ ꯃꯤꯍꯨꯟꯒ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯇꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩ ꯃꯔꯝ ꯂꯩ ꯃꯔꯝꯗꯣ ꯑꯩ ꯈꯪꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯗꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯌꯥꯏꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯍꯪꯉꯛꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯝꯕ ꯑꯣꯖꯥꯒ ꯅꯣꯡꯃ ꯑꯩꯒ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯃꯤꯟꯅꯈꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡ ꯑꯁꯦꯡꯕꯗꯣ ꯄꯥꯏꯌꯣ ꯑꯗꯨꯒ ꯑꯣꯖꯥꯗ ꯌꯥꯜꯂꯣꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯝ ꯇꯧꯈꯤ ꯑꯩꯅ ꯊꯥꯡꯗꯨ ꯌꯥꯟꯕ ꯃꯇꯝꯗ ꯑꯣꯖꯥꯁꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯊꯥꯡꯗꯣ ꯉꯥꯛꯊꯣꯔꯛꯏ ꯑꯣꯖꯥꯒ ꯏꯕꯥꯅꯤ ꯊꯥꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯁꯨꯝ ꯌꯥꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡꯗꯨꯅ ꯌꯥꯟꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥꯅ ꯉꯥꯛꯊꯣꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯣꯖꯥꯕꯨ ꯍꯥꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯈꯨꯠꯂꯥꯏ ꯑꯝꯇ ꯊꯦꯡꯗꯅ ꯂꯩꯔꯤ ꯑꯣꯖꯥꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯡꯗꯣ ꯉꯥꯛꯊꯣꯔꯛꯇ꯭ꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯣꯖꯥꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯑꯣꯖꯥꯅ ꯔꯥꯖꯀꯨꯃꯥꯔ ꯆꯠꯈꯤꯗꯨ ꯁꯔꯨꯛ ꯑꯩ ꯏꯁꯥ ꯑꯣꯏꯅ ꯆꯠꯆꯈꯤꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯗꯤ ꯋꯥꯍꯩꯗꯨꯒꯤ ꯃꯔꯨꯝꯗ ꯑꯥꯔꯊ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯍꯦꯟꯖꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯖꯥꯠꯂꯥ ꯄꯨꯝꯅꯃꯛꯁꯦ ꯏꯅꯤꯡꯊꯧꯅ ꯈꯪꯕꯒꯤ ꯑꯩꯕꯨ ꯑꯔꯣꯟꯕ ꯂꯥꯟꯃꯤꯒꯤ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯊꯥꯕꯅꯤ ꯑꯩꯒꯤ ꯏꯄꯥꯒ ꯏꯅꯤꯡꯊꯧꯒ ꯃꯔꯨꯞ ꯑꯣꯏꯕꯅ
ꯑꯩꯕꯨ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯩꯉꯣꯟꯗ ꯁꯦꯟꯅꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯥꯖꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ꯫ ꯑꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯀꯅꯥ? ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯟꯃꯤ ꯀꯣꯏꯔꯦꯜ ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯥꯕꯨꯡ ꯀꯣꯏꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ? ꯄꯥꯕꯨꯡ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯁꯛꯁꯨ ꯐꯖꯔꯦ꯫ ꯑꯩꯅ ꯐꯥꯎꯕ ꯉꯥꯎꯔ ꯇꯥꯗꯧꯔꯦ꯫ ꯍꯦꯟꯖꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗꯨ ꯉꯛꯂꯒ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯂꯒ ꯂꯩ꯫ ꯍꯦꯟꯖꯨꯁꯨ ꯀꯞꯁꯤꯟꯅꯔꯒ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯤꯟꯊꯣꯏꯗ ꯍꯨꯔꯥꯟ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯌꯥꯝ ꯇꯞꯅ ꯀꯧꯔꯛꯏ꯫ ꯍꯦꯟꯖꯨ, ꯑꯩ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯇꯥꯟ ꯀꯥꯏꯕ ꯅꯨꯄꯥꯁꯦ ꯃꯤꯅ ꯀꯞꯁꯤꯟꯅꯔꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯒꯦ ꯇꯧꯔꯒ ꯄꯥꯔꯤ꯫ ꯍꯦꯟꯖꯨꯗꯨ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ꯫ ꯄꯥꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯦꯟꯖꯨꯗꯨ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯑꯣꯟꯊꯣꯔꯛꯄꯗ ꯄꯥꯔꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯥꯔꯤꯗꯨ ꯃꯈꯨꯠꯇ ꯏꯈꯦꯡ ꯇꯩꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯅ ꯂꯦꯞꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯏꯈꯦꯡꯇꯅ ꯌꯣꯝꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯦꯟꯖꯨꯕꯨ ꯀꯧꯔꯛꯄꯅꯤ꯫ ꯄꯥꯔꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯍꯦꯟꯖꯨꯅ ꯄꯥꯔꯤꯕꯨ ꯑꯣꯛꯏ꯫ ꯍꯦꯟꯖꯨꯅ ꯄꯥꯔꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯩꯅ ꯀꯣꯏꯁꯤ ꯇꯥꯕ꯭ꯔꯣ? ꯄꯥꯔꯤ! ꯂꯤꯟꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔ, ꯄꯥꯔꯤꯒꯤ ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ꯫ ꯁꯤꯗ ꯁꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ꯫ ꯃꯅꯨꯡꯗ ꯄꯨꯁꯤꯟꯁꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯍꯦꯟꯖꯨꯅ ꯄꯥꯔꯤꯕꯨ ꯁꯧꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯄꯥꯔꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯦꯟꯖꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯔꯤꯕꯨ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯂꯤꯟꯊꯣꯏ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯤꯅ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯁꯨ ꯂꯥꯛꯏ꯫ ꯁꯥꯊꯧꯕꯅ ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯂꯝꯖꯤꯡꯕꯅ ꯄꯥꯔꯤꯒꯤ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ꯫ ꯁꯥꯊꯧꯕ ꯏꯕꯥꯅꯤꯅ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯔꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯕꯥꯅꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯐꯝꯗꯨꯗ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ꯫ ꯁꯥꯊꯧꯅ ꯆꯨꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯊꯦꯝꯕꯨꯡꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯄꯥꯔꯤꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯝꯕꯨꯡꯕꯨ ꯎꯈꯤꯕꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇꯗꯤ ꯀꯅꯥꯁꯨ ꯑꯔꯣꯟꯕ ꯇꯧꯕ ꯂꯩꯇꯦ꯫ ꯂꯝꯖꯤꯡꯕꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯑꯣꯖꯥ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯁꯤꯜꯂꯤꯕ ꯃꯤꯁꯛꯇꯨꯁꯨ ꯊꯦꯝꯕꯨꯡꯒꯤ ꯄꯥꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯒꯤꯗ ꯃꯥꯃ ꯇꯣꯟꯗꯥꯡꯅꯅꯤ꯫ ꯑꯣꯖꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯠꯅꯅꯕ ꯏꯟꯁꯤꯟꯕꯗ ꯑꯣꯖꯥꯗꯨꯅ ꯌꯥꯈꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯇꯣꯟꯗꯥꯡꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯣꯖꯥꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯊꯧꯅꯥ ꯐꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯣꯖꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯠꯇꯧ ꯁꯔꯨꯛ ꯃꯥ ꯑꯣꯏꯅ ꯁꯤꯖꯕꯅ ꯐꯩ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯆꯪꯂꯝꯃꯨ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯑꯩꯒꯁꯨ ꯂꯥꯛꯑꯒꯦ꯫ ꯂꯝꯖꯤꯡꯕ ꯁꯥꯊꯧ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯂꯤꯟꯊꯣꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯦꯟꯖꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯇꯥꯎ ꯄꯥꯔꯤꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤ ꯃꯤꯁꯛꯇꯣ ꯈꯪꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯁꯥꯊꯧ ꯂꯝꯖꯤꯡꯕꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯆꯠꯂꯁꯤ꯫ ꯍꯦꯟꯖꯨ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯇꯨꯡꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯨ ꯆꯪꯂꯛꯏ꯫ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯥꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯖꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯣꯖꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯃꯌꯥ ꯆꯤꯛꯇꯨꯅ ꯑꯁꯥꯎꯕꯗꯨ ꯈꯥꯡꯉꯤ꯫ ꯂꯤꯟꯊꯣꯏ, ꯁꯥꯊꯧ, ꯂꯝꯖꯤꯡꯕ, ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜꯅ ꯍꯦꯟꯕꯒꯤ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯣ꯫ ꯏꯊꯟꯇ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯗ ꯑꯩꯕꯨ ꯍꯥꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯁꯥꯊꯧꯅ
ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯈꯣꯏꯕꯨ ꯊꯥꯖꯩ꯫ ꯂꯝꯖꯤꯡꯕꯅ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯂꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯂꯤꯟꯊꯣꯏꯅ ꯁꯥꯊꯧ, ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯗ ꯄꯥꯎ ꯄꯤꯈꯣ, ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯅꯕ ꯑꯆꯦꯠꯄ ꯋꯥꯍꯩꯁꯨ ꯍꯥꯏꯔꯝꯃꯨ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ꯫ ꯁꯥꯊꯧꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯅ ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ, ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯍꯧꯖꯤꯛꯃꯛ ꯁꯦꯝ ꯁꯥꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯤꯁꯛꯄꯨ ꯃꯊꯟꯇ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯁꯟꯗꯣꯛꯎ꯫ ꯄꯥꯎꯗꯨ ꯇꯥꯕꯒ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯂꯝꯖꯤꯡꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏ, ꯄꯥꯔꯤꯒꯤ ꯊꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯏꯇꯥꯎꯒꯤ ꯃꯈꯨꯠꯇ ꯍꯥꯠꯄ ꯉꯝꯈꯤꯗꯕ ꯃꯈꯣꯏꯗꯣ ꯑꯩꯅ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯝꯗꯧꯅ? ꯂꯤꯟꯊꯣꯏ, ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ꯫ ꯄꯦꯟꯗꯕ ꯁꯥꯎꯕꯅ ꯌꯣꯝꯂꯕ ꯊꯃꯣꯏꯁꯤꯅ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯖꯒꯦ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯊꯥꯡꯗꯨ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯄꯥꯔꯤꯒꯤ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯊꯃꯣꯏꯗ ꯋꯥꯁꯛꯂꯤ꯫ ꯃꯇꯥꯎꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯕꯗ ꯍꯦꯟꯖꯨ ꯀꯣꯅꯨꯡꯗꯒꯤ ꯃꯊꯟꯇ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯂꯩꯔꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝꯗꯨ ꯆꯪꯂꯝꯗꯥꯏꯗ ꯍꯦꯟꯖꯨ ꯃꯇꯥꯎ ꯄꯥꯔꯤꯒꯤ ꯊꯥꯡꯗꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯎꯃꯪ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯂꯛꯏ꯫ ꯇꯦꯟꯖꯩꯗꯨ ꯍꯦꯟꯖꯨ ꯃꯇꯥꯎ ꯄꯥꯔꯤꯒꯤ ꯊꯥꯡ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯉꯥꯛꯊꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯉꯥꯛꯊꯣꯛꯄꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯀꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯨꯕꯨ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯇꯣꯟꯗꯥꯡꯗꯨ ꯂꯥꯛꯏ꯫ ꯍꯦꯟꯖꯨꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ ꯊꯦꯝꯕꯨꯡꯗꯣ꯫ ꯊꯦꯝꯕꯨꯡꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ꯫ ꯍꯩꯍꯥ, ꯉꯥꯛꯇꯧ ꯐꯝꯗꯣꯛꯈꯤꯒꯦ꯫ ꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯉꯥꯏꯔꯛꯄꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝꯒ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯇꯣꯟꯗꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯁꯦ ꯍꯥꯠꯂꯒ ꯅꯤꯡꯊꯧꯕꯨ ꯍꯥꯠꯄꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ꯫ ꯑꯩꯒꯤꯅ ꯏꯆꯟꯅꯨꯄꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯍꯥꯔꯥꯅꯤꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯝꯂꯒ ꯏꯄꯥ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯕꯅꯤ꯫ ꯍꯦꯟꯖꯨꯅ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯅ ꯄꯥꯝꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯒꯤ ꯑꯣꯖꯥꯕꯨꯁꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯈꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕ꯫ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞ ꯃꯌꯥꯝ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯅ ꯄꯥꯅ ꯆꯥꯕꯨ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯅꯣꯡꯁꯥꯒꯤ ꯈꯌꯥꯗ ꯇꯥꯔꯕ ꯂꯝꯍꯨꯏꯁꯤ ꯃꯈꯧ ꯄꯣꯛꯅ ꯈꯣꯡꯖꯕꯁꯨ ꯁꯥꯏ꯫ ꯂꯥꯟꯃꯤꯁꯤꯡ! ꯊꯦꯝꯕꯨꯡꯅ ꯁꯨꯝ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯦꯟꯖꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯇꯨꯝ ꯇꯥꯕ ꯑꯄꯤꯛꯄ ꯀꯌꯥ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯩꯈꯨ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯤꯟꯊꯣꯏ, ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕ, ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯦꯝꯕꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯊꯦꯝꯕꯨꯡ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇꯨꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯃꯥꯒꯤ ꯊꯥꯡꯗꯨ ꯁꯠꯇꯨꯅ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩ꯫ ꯃꯄꯥꯕꯨꯡ ꯇꯣꯟꯗꯥꯡꯁꯨ ꯐꯤꯕꯝ ꯁꯦꯝꯂꯒ ꯂꯩ꯫ ꯑꯁꯨꯝ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯇꯨꯈꯤꯕꯗꯨꯗ ꯊꯦꯝꯕꯨꯡ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯁꯥꯎꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯊꯥ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯊꯥꯡꯅ ꯊꯤꯜꯂꯛꯏ꯫ ꯃꯪꯂꯝꯕ ꯃꯩꯈꯨꯗꯨꯁꯨ ꯇꯞꯅ ꯐꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯒꯤ ꯊꯕꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯅ ꯊꯥꯡꯅ ꯊꯤꯟꯕꯗꯨ ꯇꯣꯟꯗꯥꯡꯁꯨ ꯎꯔꯗꯨꯅ ꯍꯦꯟꯖꯨꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯥꯡꯌꯥꯝ ꯑꯗꯨꯅ ꯊꯝꯂꯛꯏ꯫ ꯍꯦꯟꯖꯨꯅ ꯁꯤꯅ ꯑꯩ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯂꯃꯟꯅꯤ꯫ ꯅꯪꯅ ꯃꯪꯖꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗꯣ ꯂꯩꯔꯝꯂꯦꯟ ꯑꯣꯏꯅ ꯃꯪꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯊꯦꯝꯕꯨꯡ ꯃꯊꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯂꯕꯗ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯍꯦꯟꯖꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡ ꯑꯗꯨꯅ ꯃꯋꯥꯏ ꯃꯩ ꯈꯪꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯈꯦꯡꯗꯅ ꯄꯨꯝꯌꯣꯝ ꯌꯣꯝꯃꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯦꯟꯖꯨꯒꯤ ꯃꯇꯧ꯫ ꯍꯦꯟꯖꯨꯅ ꯇꯣꯟꯗꯥꯡꯒꯤ ꯃꯁꯥꯗ ꯊꯥꯡ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯜꯂꯕꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯁꯣꯛꯄꯗꯨ ꯈꯥꯡꯂꯤ꯫ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯌꯥꯟꯒꯦ ꯇꯧꯕꯗ ꯁꯥꯊꯧꯅ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯍꯦꯟꯖꯨꯅ ꯁꯥꯊꯧ ꯊꯥꯗꯣꯛ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ,
ꯁꯥꯊꯧ ꯊꯥꯗꯣ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯍꯦꯟꯖꯨꯕꯨ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯅ ꯅꯝꯗꯅ ꯐꯥꯗꯨꯅ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯤ ꯉꯁꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯍꯦꯟꯖꯨꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯑꯉꯛꯄꯁꯨ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ ꯃꯍꯥꯛꯁꯦ ꯍꯥꯠꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯃꯇꯧ ꯀꯔꯝꯅ ꯑꯆꯨꯝꯕ ꯈꯪꯒꯅꯤ ꯃꯥꯅ ꯇꯧ ꯃꯔꯥꯜ ꯄꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯔꯥꯜ ꯌꯥꯖꯍꯟꯒꯗꯕꯅꯤ ꯍꯦꯟꯖꯨ ꯃꯈꯨꯠꯇ ꯇꯥꯔꯤꯕ ꯏꯈꯤꯡꯁꯤꯡꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯍꯦꯟꯖꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ ꯑꯣꯖꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯣꯖꯥ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠꯁꯤꯅ ꯉꯁꯤꯁꯨ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯄꯔꯤ ꯅꯪꯒꯤ ꯅꯇꯥꯎ ꯅꯨꯄꯤ ꯃꯥꯟꯕ ꯑꯩꯅ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯔꯦ ꯄꯔꯤ ꯍꯦꯟꯖꯨꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯁꯥꯊꯧ ꯑꯃꯗꯤ ꯂꯝꯖꯤꯡꯕꯅ ꯍꯦꯟꯖꯨꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯤ ꯐꯠꯇ꯭ꯔꯕ ꯇꯣꯟꯗꯥꯡꯕꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯉꯛ ꯏꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯣꯟꯗꯥꯡꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯀꯌꯥꯗꯨ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯇꯣꯟꯗꯥꯡꯕꯨ ꯀꯩꯁꯨꯝꯁꯪꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯍꯟꯗꯅ ꯁꯤꯕ ꯉꯥꯏꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯀꯣꯅꯨꯡꯗ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗꯅꯤ ꯍꯦꯟꯖꯨ ꯑꯃꯗꯤ ꯄꯥꯔꯤꯗꯨ ꯂꯦꯞꯂꯒ ꯂꯩꯀꯣꯜꯒꯤ ꯐꯖꯔꯕ ꯂꯩ ꯀꯌꯥꯗꯨ ꯌꯦꯡꯂꯤ ꯄꯥꯔꯤꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯐꯕꯅ ꯑꯩꯒꯤ ꯊꯥꯡꯁꯦ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯍꯥꯠꯄꯗꯣ ꯎꯍꯧꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤꯅ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯅ ꯁꯣꯛꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯊꯥꯡꯒꯗꯣ ꯌꯥꯝ ꯄꯥꯏꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯈꯪꯖꯔꯦ ꯑꯩꯒꯤ ꯈꯨꯠꯀꯁꯦ ꯄꯥꯏꯔꯒ ꯑꯩꯕꯨ ꯌꯦꯡꯂꯒ ꯌꯥꯝ ꯀꯞꯄꯗꯣ ꯌꯥꯝ ꯈꯪꯕ ꯁꯥꯒ ꯄꯛꯇꯦ ꯂꯝꯖꯤꯡꯕꯅ ꯍꯥꯏꯕꯗꯒꯤ ꯍꯧꯕꯗꯩꯅꯤ ꯂꯣꯏ ꯐꯥꯎꯅꯦ ꯂꯣꯏ ꯈꯪꯖꯔꯦ ꯏꯀꯥꯏꯗꯅ ꯃꯃꯥꯏꯒꯁꯤ ꯂꯦꯡꯊꯣꯛꯏ ꯆꯠꯂꯍꯦ ꯅꯨꯄꯤꯗꯧꯅ ꯍꯩꯅꯗꯦꯀꯣ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯏꯀꯥꯏꯗꯅ ꯂꯦꯡꯊꯣꯛꯄ ꯉꯝꯃꯥꯟꯕ꯭ꯔꯣ ꯇꯨ ꯑꯥꯗ ꯂꯤꯟꯊꯣꯏꯒ ꯁꯥꯊꯧꯒ ꯂꯝꯖꯤꯡꯕꯒ ꯂꯥꯏꯁꯦ ꯑꯁꯤꯗ ꯌꯦꯡꯂ ꯅꯣꯛꯄꯅꯤ ꯁꯛꯇꯥꯁꯤꯗꯤ ꯄꯥꯔꯤꯁꯨ ꯂꯤꯟꯊꯣꯏ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯒ ꯅꯣꯛꯏ ꯍꯦꯟꯖꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦꯕ ꯅꯪꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒ ꯑꯩ ꯅꯣꯏ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦ ꯅꯨꯄꯤꯒꯗꯤ ꯃꯨꯟꯅꯔꯣꯏꯁꯤ ꯌꯥꯏ ꯌꯥꯝ ꯐꯪꯖꯗꯕ ꯃꯑꯣꯡꯗ ꯈꯨꯅꯨꯡꯁꯤꯅꯅꯦ ꯇꯣꯛ ꯂꯥꯎ ꯁꯨꯖꯜꯂꯛꯀꯅꯤ ꯄꯥꯔꯤꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯏ ꯍꯦꯟꯖꯨꯁꯨ ꯇꯞꯅ ꯅꯣꯛꯊꯣꯔꯛꯏ ꯂꯝꯖꯤꯡꯕ ꯁꯥꯊꯧ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯔꯤꯒ ꯍꯦꯟꯖꯨꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯅꯣꯛꯅ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯟꯖꯨꯅ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯌꯣꯝꯂꯕ ꯊꯦꯝꯃꯨꯒꯤ ꯃꯄꯥ ꯃꯆꯥꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯈꯥꯉꯨꯊꯛꯇ ꯃꯊ꯭ꯋꯥꯏꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯌꯨꯡ ꯂꯩꯕꯥꯛ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ